Nupilal Memorial Association Manipur na SHINDUNA THABUM ama CHUPNA CHATTHARAKPA Marifu manga Rak Shuba Nupilal celebration ki Thouram Ngasi Loishinkhre Imphal gi Nupilal Memorial Complex ta pangthokiba Thouram aduda Nupilal Memorial Association Manipur ki President Waikhom Bormani Leima BJP Mahilal Morcha ki President L Lotika Haingang BJP Mandal ki Secretary W Priyosake Nupilal Memorial Association Manipur ki Advisor K Gambini amati Y Indrani na Thouram apusing oina sarukya K Thouram aduda Nupilal ki Thaudokta achouba Thaudang Laurambi Layoi Krebi Ima Singi photo da Miam na haikat lekatamdna ikai khomna utke Thouram maduga mari leinana Association asigi President W Bormani Leimana hai matamamada lamdam asigi Ima Singna British ki Miyot Minegi Mayokta Thauna Fana Lanting nakiba adu ngasigi mirolna nahona na ningsingba mathau tarakle hojek thokliba irang asina maram oiraga ahum suba Nupilal ama thoklakloi hainingai leite haina mahakna makhata ki Atopa jati na ikhoida wot pa pamdaba atopa jati ki mikha pon pa pamdaba thauna lingjen adugumba do ikhoina miyam da paujel loina santo na bagidamakta miyam da paujen pina bagidamakta ikhoina chahi khuding gi leptana ima sing ji gi thogallase tawjaraga ima sing gi thauna lingjel ado miyam da santok sabani aduga miyam da ikhoina Manipuri ba Ima ibin sinsina miwat minagi adugumba mayokta lepamba do adugumba gi thona lingjela do miyamda adugumba paujela do santoga ima sing gi thona lingjela do launa na bagi damta ikoina pangchokta ba adugumba thauram ni